ख्वाइदगी मतम सांगना मैराथन चेनखिबा asi chahi 54 mukni Alaska da nongma asi pung kun gi changda nungsa mangal phangi mapu yapna ningba hui German Shepherd amana mahaki mapuna suicide tawduna siramgadabadagi kanki. Fact number 1 Walasida laiba nation khudingmaki citizen singda condition kharagi makhada divorce tawbagi haibadi nupa nupi khainabagi ayaba pi adubu Philippines amadi Vatican City oinadi ayaba asi pide haibadi nupa nupi khainaba yadi haibani. Fact number 2 23rd August 1989 da chawrakna miyoi million ani mukna 600 km sangna Latvia, Lithuania amadi Estonia hariba Baltic country ahum sinba thungna khut samna duna human chain ama semlammi makhoina asumna tawriba asi makhoigi country sing Soviet Union da nampu da tilhankhiba adugi mayokta protest tawribani masigi matungda Latvia amadi Estonia ani asi 1991 da independence phangki aduga Lithuania haiba asina 1990 da independence phangki. Fact number 3 1988 da Democratic Republic of the Congo gi Eastern Kasai da player trama thoina saba football team amagi player pumnama sanaringai manungda lightning na panduna sirami mafam adugi akhang ahi singna thaudo adu mantra jaduna thogankhibani haina blame tawrami thaudo aduda atopa team adugi player singdi kari amata aso apan tholamde. Fact number 4 khwaidagi matam sangna marathon chenbagi record asi Japan gi Shijo Kanakuri na phangki masida changkhiba matam asi chahi 53 ga thanipan numit tarungni pung manga 32 minutes amadi 20.379 seconds ni. 1912 ki Olympics atharingai da marathon race chelingai manungda lamkhangdagi chentholaktuna official singda khangalamdana Japan da leiba mahaki mayumda chatkirami chahi 50 hena mahak asi Sweden da missing person amani haina launarami 1966 da mangonda amuhanna marathon makhata na mapung phana chenaba invite torami. Fact number 5 Thailand da leiba Chikanpu prison asi khukhi kai haina sukhangnai prison asi Thailand gi Chanthaburi da leiba ariba prison amani masi 1893 da French singna sarambani matam amada mafam asi French singna occupy tarami square mong oiba tower asi angangbu machugi chengna sabani masigi apakpana 4.4 meters ni aduga awangbana 7 meters ni tower asi 1904 dagi abandon oikhre matam amada prisoner sing asi tower sigi ground floor da thamlami makhoigi mathaktana yen mayam ama thamlami yen sing aduna thadarakpa makhoigi mathi sing aduna torture tawbagi mawongda prisoner sing adugi kokthakta tahallami. Fact number 6 Alaska da nongmada pungkun gi changda nungsa mangal phangbana maram oiraga pambi sing asi asuki matik chauna hawi masigi maramdi ahenba photosynthesis ki thawong pangthokpanani masina maram oiraga kobi ful amana 138 pounds broccoli amana 35 pounds amadi cantaloupe amana 65 pounds lumi ahenba sunlight na maram oiraga mafam asigi pothok sing asina hena sweeter oi haibadi thummi. Fact number 7 mapu yamna ningba hui German Shepherd amana mahaki mapuna suicide tawduna siramgadabadagi kanki thaudo si France ta thokibani chahi 32 surabi nupi amana masagi nongmaina mangonda kapsinjaduna sijagi haina tawrakpada mahaki luna yokjaba German Shepherd na chongsilaktuna nongmai adu kanthokhi amadi suicide attempt adu mai pakhankhide. Fact number 8 2014 da Chinese company amana Yui Hatano Kaubi Japanese nupi amada company asigi employee of the year haiba mingthol asi pikhi Yui Hatano hairibi nupi asi adult video actress amani. Wow.
Fact number 9. Australia na makhoi currency asi pound oina sijanaba haina lepkhiba matamda anauba currency gi damak suggest tawnarakhiba maming kharadi Austral, Aus, Boomer, Ru, Kanga, Imu, Digar, Quite, Dingkam amadi ming asini. Masigi matungda government na mamai thangda Australian dollar oina chatnanaba lauthokhi. Fact number 10. American actress amadi filmmaker Angelina Jolie gi masada tattoo kaya ama hai. Makhoi sing adugi manungda mahaki oithangma pambomda masa taruki maming amadi makhoi gi pokfam adu iduna tattoo oina hai. Masa taruki maming sing adudi Mad Dogs, Pex, Jahara, Silo, Nox amadi Bibiani haiba sini. Fact number 11. Khwaidagi sangba mathematical proof asi 15,000 page sangi. Masida involved tawba mathematician sing asi masing cham heli. Proof asi loisinbada 30 years changki. Fact number 12. 20th century gi mamangda pop ama sire haibagi confirm tawba asi pop adugi makokta silver gi nungthang amana yairaga tawnarami. Adubu masigi matangda akhang hai singna mot pinarami madudi pop adu sire haibagi ahanba confirmation asi doctor amana pinarami. Masigi matungda dharmaga mari leinana amadi chanabi gi saruk ama oina silver gi nungthang amana maming ta oina yaibani. Fact number 13. Japan da laiba Okigahara forest asida 1950 gi matamda miyoi Changna gi mathakta suicide tawki. Aduga 2010 da su miyoi chani nifu suicide attempt tawki. Chahi khudingi Japanese government na mafam asibu sengdoi. Fact number 14. Hayabusa spacecraft asi Japan na sajaba spacecraft amani. Masi mi amata tongdaba spacecraft makhal amani. Masina mai pangna asteroid ki laimaida landing tawba ngamki. Aduga sample sing purakhi. Masi 2005 ta Itokawa kauba asteroid amada landing tawki. Masida anirak thongna asteroid asida landing tawki. Ahan bagi asina November 19 dani amadi anirak suba asina November 25 dani. Spacecraft asi 2010 da asteroid Itokawa dagi aikhoi gi planet ta amu halakhi. Fact number 15. French military asi tasengnamak Europe ki oina khwaidagi faraba military amani. Makhoina 185 battles ki manungda 132 di mai pakhi. Aduga makhoina iroi loina lanthengnakiba asina 800 years muk sure. Fact number 16. Malemgi khwaidagi akhuba yum asi 4 feet pai. Masi building ani gi marakta lei. Yum asi Poland gi capital Warsaw da laiba 33 feet sangba amadi 30 feet wangba apikpa yum amani. Fact number 17. Chicken sandwich amagi 60% fat amadi 31% calorie di mayonnaise khaktadagi phangi.